mamit lakthoktuna thoyenbadi yenglaga dada thoyenba machi lengkidre yaifabi masada sogliba chaina adu kaukre thoyenbagi manakta naksina chalaga lei aduga makut adu pairaga mamai mapada thami aduga kapaga dada se oh hogolo dada hogolo ai mo kanada sinaramino ai kanaga lei waibano dada ai dada yaudana hingba ngamoye dada hogolo base ahumdu mamit haifed yengnei aduga adaida taramba utup ama khullaga iyaina yaifabigi makokta safu kana thongki yaifabidu mamai uppaga chemna tai mamit adu piroinana thoyenbadi yengjei thoyenbagi thawai yaudraba hakchang aduna mamai adu yaifabidon sinduna mamit pangna yaifabigi mataubu tumin yengbagumna tawi yaifabidu khap chinglaga yang wana mamit adu tamnoi singkre ahumdu punna moiga lakminnaba ataiduga gari adu thauraga chekre atiyada thoglamba korau masu lekchin mapaina kupsinkre ngasaidagi yengduna leibagumna haujiktada pendabagi kholau oina lekchin pompai maksu khaklau bagaloinana tari pung mari tarakpa daida matai manau anika gari thauduna lakpada ure migi hakchang ani taduna leiriba du nupi eduna tamo gari semta khamo asida mi inigi hakchang leire nupa dusu gari fat khami aduga prap changsilaga yengi nupa aduna thoyenbabu sorhalibra yengi nupa sidi yadrene nupi aduna yaifabibu yenglaga tamo sidi soraliye laomta asi airaga yaifabibu thangkatli nupa aduna thoyenbaga yaifabigabu gari da punna haptuna hospital da puraktuna yaifabibuna operation theater da pusinkre nupa aduga nupi aduga su kochen chenduna honai nungsi mogi mungda pausi ka mai nupini nungsi magi mapure bade yenglaga tamo aisu khangde ada phone gi yawbrana amte yengo prem su thoyenbagi hakjang thamliba dudala aga yengi phone nama yauramba duda phone adudi yengli adubu off tarami prem na phone adu ngayag yenglaga sim adu lautokna bonai somdana memcha adu hankadanda chatuna lei rajena mama nangbu thabakna yadabagi oiramnine ngayakta nasado ingna tapna layune memcha adu kappaga ngasai chakibadagi nachaga namogado hanjilaktri aduga karamnano nungaina leiduse phone chu off adum lei chatrene asumna leiringaida rajen gi phone do ring lai rajena kona orezano tanja sida asiaraga kola du pakali hello rajen famlambadagi fugawali kari narsibo khangaude rajen gi makutagi phone adu leimaida dakiba memcha mapurabagi mataududa pakhatna moi pabo kaidarage ha kayare noba rajen mapi rachena mokonadu nikna mama wa makha tabangamde pena mama yedu kumjilaga kapi memcha su masada chingnana mapurabagi masada nomduna moi pabo kaidarage ang twbiyu ba rajendu magi nupigi mukut adu paiduna chinglaga gari da tongali aduga wa ma fawba haidana hospital tamna lai
ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯉꯛꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯄ꯭ꯔꯦꯝꯒ ꯅꯨꯡꯁꯤꯒꯁꯨ ꯔꯥꯖꯦꯟ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯒ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯄꯗꯣ? ꯔꯥꯖꯦꯟ ꯃꯈꯣꯟ ꯅꯤꯛꯅ ꯑꯩꯒꯤ ꯏꯆꯥ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯆꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯄ꯭ꯔꯦꯝꯅ ꯁꯣꯝꯗ ꯂꯩꯕꯅꯦ, ꯂꯥꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯒ ꯅꯨꯡꯁꯤꯒꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯃꯦꯝꯆꯥꯕꯨ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯡꯖꯤꯟꯗꯨ ꯀꯥꯟꯁꯤꯟꯕꯗ ꯎꯔꯦ ꯕꯦꯠ ꯃꯊꯛꯇ ꯑꯉꯧꯕ ꯐꯤꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯇꯨꯅ ꯂꯦꯡꯗꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯦꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯇꯨ ꯆꯤꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯆꯥꯒ ꯔꯥꯖꯦꯟꯒꯗꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯔꯥꯖꯦꯟꯗꯨ ꯕꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯅ ꯅꯤꯛꯅ ꯐꯤ ꯑꯗꯨ ꯍꯩꯗꯣꯛꯅꯕ ꯇꯧꯔꯤ꯫ ꯇꯞꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯩꯗꯣꯛꯏ꯫ ꯔꯥꯖꯦꯟ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯗꯨꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯆꯥꯗꯨ ꯊꯣꯏꯍꯦꯟꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯀꯞꯄꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯕꯣ? ꯔꯥꯖꯦꯟꯁꯨ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯀꯅꯥꯗ ꯀꯩ ꯂꯥꯟꯗꯨꯅ ꯑꯁꯨꯝꯅ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯕꯅꯣ? ꯏꯄꯥꯅ ꯏꯆꯥꯕꯨ ꯈꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯆꯥꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯔꯥꯖꯦꯟ ꯃꯃꯧ ꯌꯥꯏꯐꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯃꯧꯗꯤ? ꯄ꯭ꯔꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯌꯥꯝꯕꯒꯤ ꯏꯃꯧꯗꯨꯗꯤ ꯁꯣꯔ ꯍꯣꯜꯂꯝꯕ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯂꯛꯑꯒ ꯔꯨꯝꯁꯦ ꯉꯥꯏꯍꯥꯛ ꯊꯣꯡ ꯂꯣꯟꯖꯒꯦ, ꯄꯨꯂꯤꯁꯁꯨ ꯂꯥꯛꯑꯅꯤ, ꯑꯗꯨꯅ ꯑꯝꯇ ꯊꯣꯛꯄꯤꯌꯣ꯫ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯗ ꯌꯦꯡꯂꯒ ꯀꯞꯅ ꯀꯞꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 3ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯦꯟꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯏꯃꯧꯒꯤ ꯐꯤꯕꯝꯕꯨ? ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯔꯨꯝꯗꯅꯤ ꯗꯣꯛꯇꯔꯅ ꯄꯥꯕꯨꯡ ꯍꯦꯛꯇ ꯀꯧꯔꯒꯦ, ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯀꯩꯁꯨꯝꯗꯤ ꯇꯧꯔꯔꯣꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯦꯝꯆꯥ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ, ꯃꯪꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯦꯟꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯗꯣꯛꯇꯔ, ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ? ꯇꯧꯔꯔꯣꯏ, ꯑꯗꯣ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯕ ꯃꯥꯜꯂꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯦ ꯃꯇꯝ ꯈꯔꯗꯤ ꯆꯪꯂꯅꯤ, ꯑꯗꯨꯒ ꯄꯨꯛꯆꯦꯞꯇꯁꯨ ꯈꯔ ꯍꯦꯟꯅ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯛꯇꯁꯨ ꯀꯔꯤꯅꯣ ꯈꯔꯅ ꯌꯩꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯀꯟꯕ ꯑꯃ ꯌꯥꯎꯏ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯦꯝꯆꯥꯗꯨ ꯀꯞꯄꯛꯏ꯫ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯃꯧꯒꯤ ꯊꯋꯥꯏꯗꯗꯤ ꯈꯟꯕꯤꯌꯨꯕ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯀꯞꯄꯤꯒꯅꯣ, ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯂꯥꯛꯏ꯫ ꯍꯜꯂꯣ, ꯁꯥꯔ, ꯐꯅꯤ ꯁꯥꯔ꯫ ꯄ꯭ꯔꯦꯝ ꯐꯣꯟ ꯑꯗꯨ ꯊꯝꯃꯒ ꯏꯌꯥꯝꯕ, ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯂꯥꯛꯑꯦ, ꯊꯣꯛꯑꯁꯦ꯫ ꯔꯥꯖꯦꯟ ꯑꯃꯗꯤ ꯄ꯭ꯔꯦꯝꯗꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅꯔꯤ꯫ SP ꯔꯣꯕꯔꯠꯅ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ, ꯑꯗꯣ ꯄꯥꯕꯨꯡ, ꯏꯆꯥꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ? ꯔꯥꯖꯦꯟꯅ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ, ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯗꯨꯒꯨꯝꯕ ꯌꯦꯛꯅꯕ ꯊꯝꯕ ꯄꯥꯝꯗꯕꯅꯦ, ꯑꯔꯥꯟꯕꯁꯨ ꯇꯧꯗꯦ, ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯀꯩꯒꯤ ꯏꯆꯥꯅ ꯀꯩ ꯂꯥꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ? ꯃꯦꯝꯆꯥ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯐꯥꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯥꯗꯤ
ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ꯫ SP ꯄꯔꯦꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯁꯨ ꯅꯆꯥꯅꯦ ꯈꯟꯕꯤꯌꯨ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ꯫ ꯔꯣꯕꯔꯠꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯌꯦꯟꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯥꯏꯗꯨꯅ ꯂꯧꯔꯝꯗꯦ꯫ ꯌꯥꯏꯐꯕꯤꯁꯨ ꯊꯥ ꯇꯪꯈꯥꯏꯃꯨꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯣꯉꯥꯟꯕ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ 9ꯅꯤꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯠꯂꯤꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯄꯨꯂꯤꯁꯁꯤꯡꯗꯨ ꯊꯧꯑꯣꯏꯗꯕꯅ ꯀꯔꯤꯁꯨ ꯐꯪꯗꯦ, ꯃꯈꯣꯏꯁꯨ ꯐꯪꯗꯕꯗꯒꯤ ꯇꯜꯂꯛꯏ꯫ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ SP ꯔꯣꯕꯔꯠꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯗꯩ ꯃꯦꯝꯆꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯏꯌꯦꯟꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯌꯦꯟꯕꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯅꯥꯁꯨ ꯃꯃꯧꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯌꯨꯝꯗ ꯂꯩꯇꯦ, ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯝꯆꯥꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥꯅ ꯃꯃꯧꯅ ꯍꯤꯞꯂꯤꯕ ꯕꯦꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯃꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯏꯐꯕꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯂꯦꯡꯉꯛꯏ꯫ ꯃꯦꯝꯆꯥ ꯑꯗꯨ ꯎꯕꯗ ꯗꯣꯛꯇꯔꯕꯨ ꯀꯧꯔꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯗꯣꯛꯇꯔꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯗꯗꯥ꯫ ꯗꯣꯛꯇꯔꯅ ꯌꯥꯏꯐꯕꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯂꯦꯡꯒꯅꯨ, ꯇꯞꯅ ꯍꯤꯞꯄꯣ ꯑꯗꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏ, ꯑꯗꯨꯒ ꯇꯞꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯏꯐꯕꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯄ ꯍꯦꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯄꯤ꯫ ꯕꯤꯅꯥꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯞꯅ ꯍꯤꯞꯄꯨꯅꯦ꯫ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯗꯗꯥꯗꯤ꯫ ꯕꯤꯅꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯌꯥꯏꯐꯕꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯥꯏꯐꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕꯤ ꯃꯁꯥ ꯑꯗꯨ ꯆꯤꯡꯅꯔꯗꯨꯅ ꯃꯈꯣꯟ ꯅꯤꯛꯅ ꯏꯃꯥ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯑꯩꯒꯤ ꯗꯗꯥ ꯀꯥꯏꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯕꯤꯅꯥꯒ ꯃꯦꯝꯆꯥꯒꯗꯨ ꯀꯞꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯕꯤꯅꯥꯅ ꯊꯣꯏꯕꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤꯅꯦ, ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯇꯞꯅ ꯍꯤꯞꯄꯣ꯫ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯍꯪ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯌꯥꯏꯐꯕꯤꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ꯫ ꯃꯦꯝꯆꯥꯒ ꯕꯤꯅꯥꯒꯗꯨ ꯀꯩꯁꯨꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯀꯞꯄꯒ ꯂꯩ꯫ ꯃꯦꯝꯆꯥꯅ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ ꯗꯗꯥ ꯀꯥꯏꯗ ꯂꯩꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯏꯆꯥꯗꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯄꯤꯇꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯑꯌꯦꯡꯕ ꯃꯐꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯩꯅꯣ? ꯌꯥꯔꯣꯏꯌꯦ, ꯑꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯃꯨꯛ ꯃꯃꯥ ꯕꯤꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯏꯃꯥ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯦ, ꯑꯩꯒꯤ ꯗꯗꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯌꯦ, ꯌꯥꯔꯣꯏꯌꯦ꯫ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯗꯗꯥ ꯏꯐꯝꯗꯒꯤ ꯀꯩꯁꯨ ꯂꯥꯞꯄꯣꯏꯌꯦ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯅ ꯋꯥꯅ ꯀꯞꯄꯒ ꯂꯩ꯫ ꯌꯥꯏꯐꯕꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡ ꯌꯥꯏꯐꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯏ꯫
ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯗꯤ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯗꯨ ꯀꯞꯄꯒ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯥꯏꯐꯕꯤꯒꯤ ꯐꯤꯕꯝꯁꯦ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯩ ꯃꯁꯥꯗꯨ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯐꯥꯎꯖꯔꯤ꯫ ꯃꯄꯤ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯌꯥꯏꯐꯕꯤꯗ ꯐꯥꯎꯈꯤꯕ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛꯇꯨ ꯃꯁꯥꯃꯛꯇ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯊꯔꯣꯁꯨ ꯅꯨꯡꯉꯥꯏꯇꯅ "ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ?" ꯕꯤꯅꯥꯅ "ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯃꯁꯛꯇꯤ ꯈꯪꯗꯕꯅꯤꯅ ꯀꯔꯝꯅ ꯑꯁꯤꯅꯤ ꯍꯥꯏꯔꯨꯒꯅꯤ? ꯌꯥꯏꯐꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯍꯪꯕꯗꯁꯨ ꯀꯔꯤꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯈꯤꯗꯦ." ꯊꯔꯣꯅ "ꯐꯠꯇꯦꯗ ꯃꯤꯑꯣꯏꯕꯁꯦ꯫ ꯐꯔꯦ, ꯑꯗꯣ ꯏꯅꯥꯎ ꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯣꯀꯣ꯫ ꯑꯩꯈꯣꯏ ꯍꯌꯦꯡ ꯋꯥ ꯈꯟꯅꯔꯁꯦ꯫ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯐꯕꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯖꯒꯦ꯫ ꯁ꯭ꯋꯥꯏꯗ ꯃꯥꯅ ꯂꯥꯏꯌꯦꯡꯕ ꯐꯔꯔꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯗ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯑꯃ ꯂꯩ꯫ ꯃꯥꯒꯤꯗ ꯇꯥꯟꯅꯗꯨꯅ ꯁꯣꯏꯗꯅ ꯇꯧꯁꯦ꯫ ꯏꯆꯦ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ꯫ ꯌꯨꯝ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕꯒꯤ ꯏꯆꯦ ꯍꯣꯏꯕꯨ ꯑꯩꯅ ꯊꯥꯒꯠꯂꯦ꯫ ꯑꯗꯨꯒ ꯂꯃꯟ ꯑꯃꯁꯨ ꯆꯥꯎꯅ ꯇꯣꯟꯁꯤꯜꯂꯦ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯦ꯫ ꯃꯦꯝꯆꯥꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ꯫ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯦꯝꯆꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯅꯨꯡꯁꯤꯅ "ꯏꯃꯥ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ." ꯃꯦꯝꯆꯥ ꯀꯞꯄꯒ "ꯈꯦꯠꯅꯗꯦ, ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ꯫ ꯂꯝꯆꯠ ꯕꯦꯕꯥꯔ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯒꯤ ꯏꯆꯥꯅ ꯈꯟꯕꯤꯌꯣ꯫ ꯑꯩꯅꯁꯨ ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯈꯟꯖꯒꯦ." ꯃꯦꯝꯆꯥꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ "ꯃꯥꯅꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯗ꯭ꯔꯦ꯫ ꯑꯩ ꯀꯔꯤꯁꯨ ꯋꯥꯗ꯭ꯔꯦ." "ꯏꯃꯥ, ꯁꯦ ꯇꯣꯛꯄꯤꯔꯣꯕ, ꯀꯞꯀꯅꯣ." ꯕꯤꯅꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯋꯥ ꯈꯟꯅꯕ ꯂꯥꯛꯑꯒꯦ." ꯃꯦꯝꯆꯥꯅ "ꯏꯆꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯊꯔꯣꯅ "ꯍꯣꯏ, ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯨ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯂꯥꯛꯑꯣꯀꯣ ꯍꯌꯦꯡ." ꯃꯦꯝꯆꯥ ꯑꯃꯗꯤ ꯕꯤꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯃꯁꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯂꯩ꯫ ꯀꯔꯤꯅꯣ ꯑꯩꯅ ꯑꯃꯨꯛꯇ ꯈꯟꯗꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯁꯦ? ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯋꯥꯕ? ꯌꯥꯏꯐꯕꯤ, ꯅꯪ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯊꯔꯣꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ ꯃꯥꯁꯤ, ꯆꯠꯂꯒꯦ." "ꯐꯔꯦ." ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯁꯤꯟꯊꯥꯗ ꯀꯣꯜ ꯇꯧꯏ꯫ ꯁꯤꯟꯊꯥꯅ "ꯍꯜꯂꯣ." ꯆꯤꯡꯂꯦꯝꯕꯅ "ꯍꯣꯔꯦꯟ ꯄꯨꯡ 1ꯗ ꯏꯕꯥꯅꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯗ ꯉꯥꯏꯔꯝꯃꯣ, ꯑꯩ ꯂꯥꯛꯀꯦ." ꯁꯤꯟꯊꯥꯁꯨ ꯍꯔꯥꯎꯅ "ꯍꯣꯏ ꯑꯝꯕꯨꯡ, ꯉꯥꯏꯔꯝꯒꯦ." ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯏ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯒ
Che, aina college chaloge ko. Halakpada kai leirauge. College saiba. Chatoine. Ada, che se kai chaninge ba ama leirake. Yaifabi makut aduna khadang mapada thamaga ngya khali. Adubra momo leiro. Leisna noga. Oiche, adudi aichele ko. Yaifabi su noga leyawi. Leisna su mamada manamna malaga college da lai. Biki du get da leiramba duda Leisna nomi taraga. Bikia kaidariba sida kana ngari no. Biki na nangari ne. Leisna ngakna. Kai ge lao ko koi ba chaluse. As yaroida class lay. La kebra law hebra. Biki gi mataududa Leisna su khara saksinaraga. Ho yare gari se thorlo. Biki su gari da fatka khatli. Aduga Leisna da karo haibagi matagumna michi nengi tarai. Leisna du kakhatli aduga lai. Leisna na kaidona chalise. Biki na kaisukumdana mana thokpa thauraga lai. Aduga lamhangoi kayoida wangfam amada gari adu khamaga kumtakre. Leisna su tapna kumlaga. Wow, mafam sidi naire hai. Ing lauraga khufazado. Biki na Leisna ni inglaga. Aina sida purapagi maram khangbrana. Leisna ngakna. Kai maram gya aidi khangdeba. Biki du mamayon thoktuna mamay mamid usilaga. Leisna, aina matam kayadagi kumza kayadagi nusijarakpa kuire. Adubu ay masadadi haikiba laite. Mana khangbiribra khangbidribra khangde. Adubu ay mabudi thamoy sengna nungsirure. Leisna du sakpa manjali maramdi Leisna si Biki bu khanjaba kuirebani. Adubu fongdokpadi ngamjada wana leirakpani. Aduga Biki na hariba misagasina kana oiragaba khanduna lei.